ꯃꯌꯥꯝ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯥꯒꯩꯊꯦꯜ ꯅꯝꯕꯔ 1ꯁꯤꯗ ꯑꯩꯈꯣꯏ ꯑꯍꯤꯡ ꯌꯥꯔꯛꯄꯒꯤ ꯁꯤꯗ ꯃꯌꯥꯝ ꯂꯥꯛꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯃꯤꯗꯨꯅꯦ ꯑꯩꯅ ꯎꯍꯟꯖꯔꯤꯕꯁꯦ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯈ꯭ꯔꯦ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤ ꯄꯣꯊꯥꯅꯕ ꯇꯟꯖꯥꯗꯨ ꯂꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯉꯝ ꯃꯊꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜꯒꯤ ꯁꯥꯏꯠꯇꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜ ꯌꯨꯅꯤꯠ 48 ꯑꯩꯈꯣꯏ ꯁꯒꯣꯜꯕꯟ ꯌꯨꯅꯤꯌꯟꯅꯁꯨ ꯏꯁꯤꯡ ꯀꯦꯁ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯔꯥꯝ ꯈꯧꯔꯥꯡ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜ 48 ꯌꯨꯅꯤꯠꯄꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡꯁꯦ ꯄꯥꯡꯕꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ Sí, pego, está atrás. ꯂꯣꯏꯔꯦ ꯑꯩ ꯆꯪꯖꯔꯛꯑꯒꯦ ꯌꯥꯔꯕ ꯑꯩ ꯑꯃꯨꯛ ꯅꯦꯠ ꯇꯠꯈ꯭ꯔꯦ ꯅꯦꯠ ꯑꯃꯨꯛ ꯇꯠꯈ꯭ꯔꯦ ꯆꯪꯒꯅꯤ ꯅꯦꯠꯇ ꯉꯁꯥꯏꯗ ꯑꯃꯨꯛ ꯆꯠꯂ ꯌꯦꯡꯁꯤ ꯆꯪꯉꯦ ꯌꯦꯡꯉꯨꯁꯤ ꯆꯪꯉꯤ ꯍꯣꯏ ꯌꯥꯏꯌꯦ ꯑꯩ ꯅꯦꯠ ꯇꯠꯈ꯭ꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯊꯥꯗꯣꯛꯑ ꯌꯦꯡꯒꯦ ꯑꯣ ꯌꯥꯔꯦ ꯃꯌꯥꯝ ꯅꯦꯠ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯃꯔꯛꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯂꯧꯖꯔꯨꯔꯦ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯈꯦꯆ꯭ꯔꯤꯅ ꯆꯤꯡꯕ ꯑꯩꯈꯣꯏ ꯆꯥꯔꯤ ꯍꯧꯖꯤꯛꯀꯣ ꯂꯩꯔꯝꯃꯣ ꯆꯥꯁꯦ ꯌꯥꯏ ꯆꯥꯕ ꯍꯧꯔꯣ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯍꯥꯏꯐꯦꯠ ꯆꯠꯆꯔꯒ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯎꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯆꯥꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯈꯣꯏꯁꯤ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯃꯐꯝ ꯀꯌꯥꯒꯤ ꯁꯥꯇ꯭ꯔ ꯁ꯭ꯀꯨꯜ ꯀꯌꯥꯒꯤ ꯀꯣꯂꯦꯖ ꯀꯌꯥꯒꯤ ꯁꯥꯇ꯭ꯔꯗꯨꯅꯤ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯨꯒꯤꯅꯤ ꯄꯨꯡ 12ꯅꯤ ꯃꯣꯏꯅ ꯉꯥꯏꯔꯤꯁꯤ ꯄꯨꯡ 12 ꯉꯥꯏꯔꯒ ꯑꯩꯈꯣꯏ ꯀꯔꯝꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯗꯣ ꯃꯣꯏꯗꯒꯤꯁꯨ ꯍꯣꯔꯦꯟ ꯌꯥꯔꯒꯗꯤ ꯇꯟꯖꯥꯗ ꯂꯧꯃꯤꯟꯅꯁꯦ ꯍꯌꯦꯡ ꯀꯔꯤ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯅꯦꯠꯀꯤ ꯐꯤꯕꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯃꯇꯨꯡ ꯏꯟꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟꯁꯦ ꯄꯥꯕꯁꯨ ꯉꯝꯖꯗ꯭ꯔꯦ ꯀꯣꯟꯅ ꯑꯩꯈꯣꯏ ꯀꯃꯦꯟꯗꯣ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯂꯤ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯍꯟꯖꯔꯛꯀꯦ ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯊꯝꯖꯔꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯐꯝ ꯀꯌꯥꯗ ꯑꯩꯈꯣꯏ ꯐꯝꯗꯨꯅ ꯆꯥꯛ ꯂꯧꯐꯝꯗ ꯆꯠꯂꯁꯦ ꯃꯌꯥꯝ ꯆꯥꯛ ꯂꯧꯐꯝꯗ ꯑꯣꯏꯅ ꯆꯠꯁꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯁꯦꯌꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯇꯥꯔꯁꯨ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯆꯥꯛꯁꯦ ꯀꯔꯣꯝꯗꯒꯤ ꯂꯧꯔꯤꯅꯣ ꯑꯁꯤꯗ ꯂꯧꯕ ꯃꯥꯜꯂꯦ ꯅꯣꯏ ꯀꯩꯅꯣ ꯇꯧꯔ ꯕꯕꯥ ꯀꯧꯔ ꯂꯥꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯆꯥꯛꯁꯦ ꯀꯗꯥꯏꯗ ꯁꯦꯝꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯖꯒꯦ ꯆꯥꯛꯁꯦ ꯀꯅꯥꯅ ꯀꯃꯥꯏꯅ ꯄꯤꯖꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅꯁꯨ ꯂꯥꯏꯕꯁꯤꯕꯨ ꯌꯦꯡꯕꯤꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅꯁꯨ ꯍꯥꯏꯐꯦꯠꯇꯪ ꯁꯤꯌꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯣꯝꯒꯤ ꯁꯤꯌꯔ ꯇꯧꯔꯒ ꯃꯇꯦꯡ ꯍꯥꯏꯐꯦꯠ ꯇꯧꯕꯤꯔꯝꯃꯣ ꯊꯝꯖꯔꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯥꯛ ꯂꯧꯔꯤ ꯆꯥꯛ ꯂꯧꯔꯒ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯈꯔ ꯆꯠꯈꯤꯁꯅꯤ ꯌꯥꯏꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯑꯩꯈꯣꯏ ꯆꯥꯛ ꯁꯦꯝꯃꯤꯕꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯎꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯏꯆꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗ ꯆꯥꯛ ꯂꯧꯅꯕ ꯁꯦꯝ ꯁꯥꯔꯦ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯆꯥꯛꯀꯤ ꯏꯟꯖꯥꯡꯗꯣ ꯑꯩꯈꯣꯏ ꯌꯦꯡꯉꯤ ꯑꯥꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏꯅ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯄꯤꯖꯔꯤꯕ ꯆꯥꯛꯂꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤ ꯑꯩꯈꯣই ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯕꯁꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯃꯦꯔꯥꯂꯤꯅꯤ ꯉꯁꯥꯏꯗꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯌꯥ ꯃꯈꯜ ꯀꯌꯥ ꯑꯃꯗꯒꯤ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯕꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯕꯅꯤ ꯑꯗꯣ ꯆꯪꯁꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯁꯪꯕꯤꯗꯨꯅ ꯏꯃꯥ ꯏꯕꯦꯜꯅ ꯁꯪꯕꯤꯗꯨꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯁꯤꯅ ꯁꯪꯕꯤꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯁꯣꯏꯈꯤꯗꯒꯦ ꯍꯥꯏꯕ ꯉꯁꯥꯏꯗꯒꯤ ꯌꯦꯡꯁꯤꯟꯕꯤꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯆꯥꯛ ꯄꯤꯖꯅꯕ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯄꯤꯖꯅꯕꯗꯣ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯏꯃꯥꯁꯤꯡꯅꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯂꯥꯎꯅꯦ ꯔꯥꯖꯃꯥꯅꯦ ꯑꯩꯈꯣꯏꯗ ꯄꯤꯖꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯆꯥꯔꯤ
အဲ့လိုလေဒါချလာတယ်စာသကံအမစကို volunteer လုပ်ရတဲ့အဲ့ဟိုစစ်live ထားပနမနမအဲ့ကိုစပိုင်ပြီးနေကြတော့ကျွန်တော်ကိုဖိုက်တာရယ်အဲ့ကိုနမကိုစရကေရကဒီइसलिए मखा तुम दे सके ai लाके ai nhà đây bà có kìa ôi thôi nhìn chứ sao cái sẽ là gì mà ơi sẽ sao này đây cả mà chúng ta đi xem nào đâu mà mấy đứa chúng ta xem nào nó mà yang mazhar बनाया tadi masing sih saya dia mata ada itu apa ini mik कैसे फाली फाली mik कैसे ngangai masih एक ही बला ही नहीं masih kok सात सात ऐसी कई दे सोई gitu ya na कोई masing उसको भी बला किया था oh कोई masing ऐसे कोई लकी बला किया नहीं था देखो yang manusia कोई masing itu dia pakai manusia di miliang hai ta si कोई कुनी थबन ngani am kangai ro man puri ma bi kegi ani puri ma si कोई to bunga ko musi biba musi leiba ma ngata ne hata ngang si si dai ba tang hingjar ke haw ba ko bai haw ba kamai tau ke ni ba sa sa lo ko kan na ba sa ra kan na pen bra pen le yam pen ni sa ni tau bi ri ma myam tin bi myam sa yam pen da re hai de ko ke si nau sing sa haw sa tho de masakan na ba semua mereka ngisi kangen bede kok masakan na ba tunggu umbi mo ora kada ni ko jinjang kajang da ba ko tunggu umbi mo ubi ha bisa ko tan dari do ko sida ko gi basing phang bi mo phang ka da gi lak na basing phang bi ko na ka ya mo na do ga ko lai basi kita jalau na ko basing phang bi ni ba sin au sin ko na di min ko lau da ba sa khang jaw da ba me am su ra ki mi ma ko bi su ta ka phang nuk sa di somna tawiri ba koi mating duna ko kana ko ma gi somna ko ba bi se masih ke ni saw ko gi apa ke no ne make Mute thame samjha da bai tham koi se bas chal sira tak cha se abhi se aro chala sira nama gira nama wakanda kitan bisa boleh Napana toksage mayam. Saan lagara? Oo. Ako yung Manipur ka.
Đây lại mà
mayam ngahaktang mo thamjage ko. Ima hoi su dum nakan nakan da leiba yawe ima hoi su manungda asaida su kathen gi nakan koi badu su loi leiri ima hai mayam su nupi phajaba yaw nupi phajaba yengninga kana IG da reels yengo sidi leiba kine kaino maya mot ngak ta thamjage ko
mayam ima kaithirom da mulak sage ima kaithen ima kaithen da hoje ma mayam ama du de gi satra mayam ama su lairi moi mayang gi ma ji si ma kaithen da haidi angang haidi satra mayam gi ma gi mama baba hoi su mayam lakpas family ti lai ba ki kai no ni hekte ai su mấy cây hay đi mấy cây cả tới cái mặt tiếng bằng nó sinh ngồi rồi tấm phun là các lạng này đi mềm riêng vậy vậy mà cái thiên kỳ vâng bây giờ tụi cái mà tích xịn thì mi bé am này mi mấy cây đây kì Ngayon nagipali mo yung nangoy draw. mayam lab se matang asida loisanjarage
ꯑꯗꯣ ꯀꯩꯊꯦꯜ ꯃꯅꯨꯡꯗꯗꯤ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯅꯝꯕꯗꯨꯗꯤ 마련 났어. 마련. 그리고 문이 막아서 이거 누가 봐도 얘는 되게
ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ